ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯃꯥꯡꯗ ꯋꯥꯁꯛ ꯆꯦꯛꯄꯤ ꯂꯩꯕꯥꯛ ꯂꯩ ꯍꯥꯏꯅ ꯃꯌꯥꯝꯗ ꯇꯥꯍꯟꯖꯈꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯗꯨꯒ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯂꯤꯟꯗꯥ ꯁꯥꯄꯝ꯫ ꯑꯁꯨꯝ ꯇꯧꯅ ꯆꯌꯣꯜ ꯑꯃ ꯍꯧꯈ꯭ꯔꯕꯗ ꯅꯣꯡꯃ ꯃꯥꯟꯖ ꯈꯣꯡꯅꯦꯝ ꯄꯨꯟꯅ ꯁꯤꯡ ꯆꯟꯕ ꯆꯠꯂꯝꯃꯤ꯫ ꯃꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯃꯅꯥꯎ ꯆꯤꯡꯂꯦꯟꯁꯨ ꯁꯤꯡ ꯆꯟꯕꯗꯨ ꯌꯥꯎꯒꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯆꯠꯇꯨꯅ ꯁꯤꯡ ꯆꯜꯂꯤ꯫ ꯑꯁꯨꯝ ꯁꯤꯡ ꯆꯜꯂꯛꯄꯗ ꯋꯥꯔꯗꯨꯅ ꯈꯣꯡꯅꯦꯝ ꯃꯐꯝ ꯆꯥꯕ ꯑꯃ ꯌꯦꯡꯂꯒ ꯐꯝꯂꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯇꯥꯎ ꯃꯥꯟꯖ, ꯎꯆꯥꯟ ꯄꯥꯝꯕꯤ ꯑꯃꯒ ꯌꯥꯟꯈꯤꯁꯤ, ꯑꯗꯨꯒ ꯑꯍꯨꯝ ꯊꯣꯛꯅ ꯀꯛꯂꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯌꯦꯟꯅꯔꯁꯤ꯫ ꯏꯃꯥꯅ ꯎꯆꯥꯟ ꯂꯩꯇ꯭ꯔꯦꯅ ꯍꯥꯏꯍꯧꯕꯅꯤ꯫ ꯃꯥꯟꯖꯁꯨ ꯋꯥꯔꯦ ꯍꯥꯏꯗꯨꯅ ꯐꯝꯊꯔꯛꯏ, ꯑꯗꯨꯒ ꯈꯨꯝꯂꯛꯏ꯫ ꯌꯥꯟꯁꯤ, ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒ ꯌꯥꯟꯁꯤ, ꯍꯨꯃꯥꯡꯅꯁꯨ ꯂꯣꯏꯔꯦ ꯇꯧꯔꯤꯁꯤ꯫ ꯈꯣꯡꯅꯦꯝ ꯆꯤꯡꯂꯦꯟꯗ ꯌꯦꯡꯗꯨꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕ ꯑꯣꯏꯅ ꯐꯥꯒꯤ ꯇꯧꯔꯛꯏ꯫ ꯍꯩ ꯆꯤꯡꯂꯦꯟ, ꯅꯪꯕꯨ ꯋꯥꯗꯕ꯭ꯔꯣ? ꯍꯣꯏꯗ, ꯅꯪꯗꯤ ꯑꯉꯥꯡꯅꯤꯅ ꯋꯥꯔꯝꯃꯣꯏ꯫ ꯅꯪ ꯌꯥꯟꯕ ꯍꯧꯔꯣ ꯎꯆꯥꯟꯁꯦ, ꯅꯌꯥꯝꯕ ꯃꯥꯟꯖ ꯑꯩꯈꯣꯏꯅꯤ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯒꯦ꯫ ꯆꯤꯡꯂꯦꯟ ꯃꯈ꯭ꯋꯥꯡꯒ ꯃꯦꯠꯇꯨꯅ ꯈꯣꯡꯅꯦꯝꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ꯫ ꯏꯌꯥꯝꯕ, ꯊꯥꯕꯨꯝ ꯑꯍꯨꯝꯈꯛ ꯍꯟꯕꯒꯤ ꯃꯤꯡꯒꯧꯅ ꯌꯥꯗꯗꯨꯅ ꯏꯌꯥꯝꯕ ꯀꯧꯕꯅꯤ꯫ ꯄꯥꯈꯣꯟꯒ ꯑꯃꯨꯛ ꯁꯤꯔꯛꯀꯅꯨ, ꯑꯩꯁꯨ ꯋꯥꯔꯤꯅꯤ, ꯍꯛꯆꯥꯡꯁꯦ ꯌꯣꯠꯅ ꯁꯥꯗꯤꯌꯦ ꯑꯩꯁꯨ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯆꯤꯡꯂꯦꯟꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯐꯝꯂꯝꯃꯤ, ꯈꯣꯡꯅꯦꯝꯁꯨ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ꯫ ꯍꯩ, ꯊꯥꯕꯨꯝ ꯑꯍꯨꯝ ꯍꯟꯒꯦꯔꯥ ꯃꯔꯤ ꯍꯟꯒꯦꯔꯥ, ꯑꯉꯥꯡꯗꯤ ꯑꯉꯥꯡꯅꯤꯀꯣ, ꯆꯠꯂꯨ ꯆꯠꯂꯨ, ꯌꯥꯝ ꯇꯟꯒꯅꯨ꯫ ꯑꯉꯥꯡ ꯍꯥꯏꯁꯤꯗꯤꯅꯦ ꯁꯟ ꯃꯃꯩꯒꯨꯝꯕꯅꯦ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯅꯪ ꯌꯥꯟꯕ ꯍꯧꯔꯣꯃꯤ, ꯏꯇꯥꯎ ꯃꯥꯟꯖ ꯑꯩꯈꯣꯏꯅꯤꯁꯨ ꯌꯥꯎꯁꯤꯜꯂꯛꯀꯗꯣꯏꯅꯤ꯫ ꯏꯌꯥꯝꯕ, ꯅꯪꯅ ꯆꯥꯛ ꯆꯥꯔꯒ ꯑꯩꯅ ꯅꯨꯡ ꯆꯥꯕ ꯅꯠꯇꯦ, ꯌꯥꯝ ꯋꯥꯈꯜ ꯂꯩꯕ ꯁꯥꯔꯛꯀꯅꯨ꯫ ꯋꯥꯍꯩꯗꯨꯗ ꯈꯣꯡꯅꯦꯝ ꯅꯣꯛꯂꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯍꯥ, ꯀꯔꯤꯕ ꯅꯪ ꯅꯨꯡ ꯆꯥꯏꯕ? ꯍꯣꯏꯅꯦ, ꯅꯁꯛꯇꯣ ꯅꯨꯡ ꯃꯥꯜꯂꯦꯅ ꯈꯜꯂꯦꯕ ꯑꯩꯅ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯡꯅꯦꯝ ꯀꯟꯅ ꯀꯟꯅ ꯅꯣꯛꯂꯤ꯫ ꯃꯥꯟꯖꯁꯨ ꯀꯔꯤꯁꯨ ꯍꯥꯏꯗꯦ, ꯑꯗꯨꯕꯨ ꯃꯥꯁꯨ ꯇꯨꯃꯤꯟ ꯅꯣꯛꯂꯤ꯫ ꯆꯤꯡꯂꯦꯟꯁꯨ ꯅꯣꯛꯂꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ꯫ ꯍꯣꯏꯕꯨꯗꯤ ꯅꯨꯡ ꯃꯥꯜꯂꯦ ꯐꯔꯦ, ꯏꯌꯥꯝꯕꯗꯤ ꯀꯔꯤ ꯃꯥꯟꯒꯦ? ꯇꯨ ꯑꯩꯈꯣꯏꯅ ꯀꯛꯊꯈ꯭ꯔꯕ ꯎ ꯄꯥꯝꯕꯤꯒꯤ ꯁꯤꯡꯈꯣꯛꯁꯤꯡꯁꯦ, ꯑꯁꯤꯒꯤ ꯁꯤꯡꯈꯣꯡꯁꯦ ꯑꯁꯤꯗꯨ ꯃꯥꯜꯂꯤ꯫ ꯃꯥꯟꯖ ꯍꯟꯗꯛꯇꯤ ꯈꯥꯝꯕ ꯉꯝꯗ꯭ꯔ ꯃꯥꯜꯂꯤ, ꯃꯈꯣꯜ ꯊꯣꯛꯅ ꯅꯣꯛꯂꯛꯏ꯫ ꯑꯅꯤꯗꯨꯅ ꯁꯤꯊ ꯅꯣꯛꯂꯤꯕꯗꯨꯗ ꯈꯣꯡꯅꯦꯝꯁꯨ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯅꯣꯏꯅ ꯃꯤꯒꯤ ꯑꯁꯣꯏ ꯑꯔꯥꯛ ꯌꯦꯡꯂꯒ ꯋꯥ ꯌꯥꯝ ꯉꯥꯡꯉꯤꯁꯤ ꯀꯩꯒꯤꯅꯣ? ꯑꯩꯁꯤ ꯅꯦꯝꯃꯤ, ꯈꯣꯡ ꯇꯦꯜꯂꯤꯅ ꯅꯣꯏ ꯅꯣꯛꯅꯗꯣꯏ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ? ꯆꯤꯡꯂꯦꯟ ꯅꯣꯛꯄ ꯈꯖꯤꯛ ꯍꯟꯖꯤꯟꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯍꯣ, ꯃꯤ ꯁꯤꯗꯔꯝꯗꯥꯏꯗꯗꯤ ꯀꯔꯤꯁꯨ ꯈꯟꯗꯦ, ꯃꯁꯥꯒꯤ ꯑꯁꯣꯏꯕ ꯍꯥꯏꯔꯗꯤ ꯁꯥꯎꯏꯗꯨꯅꯤ ꯏꯌꯥꯝꯕꯒꯤꯗꯣ꯫ ꯏꯌꯥꯝꯕꯁꯨ ꯑꯩꯕꯨ ꯅꯨꯡ ꯃꯥꯜꯂꯦ ꯍꯥꯏꯔꯤꯗꯨꯗꯤ꯫ ꯑꯗꯨꯗꯤ ꯃꯥꯜꯂꯤꯕꯨ ꯃꯥꯜꯂꯦ ꯍꯥꯏꯕꯅꯤ ꯀꯩꯅꯣ? ꯍꯣꯏꯁꯨ ꯃꯥꯜꯂꯤꯕꯨ ꯃꯥꯜꯂꯦ ꯍꯥꯏꯕꯅꯤ ꯏꯌꯥꯝꯕ, ꯌꯥꯔꯦꯀꯣ? ꯃꯥꯟꯖ ꯑꯅꯤꯗꯨꯒꯤ ꯃꯇꯧ ꯌꯦꯡꯂꯝꯂꯒ ꯍꯧꯒꯠꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯌꯥꯔꯦ, ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯗꯤ ꯊꯕꯛ ꯍꯧꯅꯕ ꯇꯧꯁꯤ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯥꯟꯖ ꯁꯤꯡꯖꯪ ꯑꯗꯨ ꯄꯥꯏꯈꯠꯇꯨꯅ ꯎꯆꯥꯟ ꯄꯥꯝꯕꯤ ꯑꯗꯨ ꯌꯥꯟꯕ ꯍꯧꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯈꯣꯡꯅꯦꯝꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ꯫ ꯃꯁꯤꯒꯤ ꯆꯨꯛ ꯆꯥꯕꯁꯤꯅ ꯃꯔꯣꯜ ꯑꯃ, ꯆꯨꯛ ꯆꯥꯕꯧ, ꯍꯩꯄꯥ ꯁꯥꯔꯤꯕ ꯀꯥꯏꯗꯨꯔꯣ? ꯆꯤꯡꯂꯦꯟꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯏꯌꯥꯝꯕ ꯃꯥꯟꯖꯁꯦ, ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯏꯆꯦ ꯂꯩꯁꯅꯥꯗꯣ ꯑꯃꯨꯛꯇ ꯍꯥꯏꯕꯤꯁꯤ, ꯌꯥꯔꯣꯏ, ꯃꯤꯅ ꯁꯣꯏ ꯍꯥꯟꯈ꯭ꯔꯅꯤ꯫ ꯍꯥꯟꯕ ꯍꯥꯏꯕꯨ ꯍꯥꯟꯈꯤꯗꯣꯔꯕꯅꯤ, ꯑꯃꯨꯛꯇ ꯑꯣꯏꯕ ꯑꯩꯈꯣꯏꯗꯤ ꯊꯃꯣꯏꯗꯒꯤ ꯅꯨꯡꯁꯤꯔꯤꯕꯅꯤ, ꯂꯩꯇꯣꯟꯗ ꯁꯔꯨ ꯄꯥꯟꯗꯦꯅ ꯁꯩꯔꯦꯡ ꯏꯔꯤꯉꯩꯗ ꯅꯨꯄꯤꯗꯣ ꯃꯌꯨꯝ ꯄꯥꯜꯂꯝꯃꯤꯗꯣ ꯇꯧꯗꯣꯔꯤꯕꯅꯤ ꯁꯤ꯫ ꯏꯌꯥꯝꯕ, ꯆꯨꯝꯃꯤ, ꯅꯨꯡꯁꯤ ꯄꯥꯝꯃꯗꯤ ꯁꯠ ꯍꯦꯛꯇ ꯐꯣꯡꯗꯣꯛꯄꯅ ꯐꯠꯇ꯭ꯔꯣ? ꯏꯌꯥꯝꯕ ꯃꯥꯟꯖꯁꯦ ꯏꯆꯦ ꯂꯩꯁꯅꯥꯒ ꯐꯪꯍꯧꯗ꯭ꯔꯗꯤ ꯉꯥꯍꯧꯗꯅ ꯆꯠꯇꯧ ꯃꯥꯜꯂꯤ꯫ ꯈꯣꯡꯅꯦꯝ ꯆꯤꯡꯂꯦꯟꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯃꯤꯒꯤ ꯂꯥꯏꯔꯤ, ꯅꯪꯒꯤꯗꯤ ꯀꯃꯥꯏꯅ ꯇꯧꯈ꯭ꯔꯦ? ꯌꯥꯅꯔꯤꯕꯣꯗꯣ? ꯆꯤꯡꯂꯦꯟ ꯈꯖꯤꯛꯀ ꯅꯣꯛꯂꯗꯨꯅ ꯈꯨꯝꯃꯤ꯫ ꯍꯣꯏ ꯏꯌꯥꯝꯕ, ꯇꯔꯨꯕꯤ ꯑꯩꯈꯣꯏꯅꯤꯗꯤ ꯌꯥꯝ ꯅꯨꯡꯁꯤꯅꯩꯗ, ꯋꯥꯈꯜꯁꯨ ꯌꯥꯝ ꯆꯥꯅꯩ꯫ ꯈꯣꯡꯅꯦꯝ ꯃꯥꯒꯤ ꯐꯥꯒꯤ ꯍꯦꯟꯖꯤꯟꯕꯤꯗꯨ ꯇꯧꯗꯨꯅ ꯆꯤꯡꯂꯦꯟꯕꯨ ꯂꯛꯅꯒꯦ ꯈꯟ ꯑꯁꯨꯝꯅ ꯍꯦꯛꯇ ꯍꯥꯏꯖꯤꯜꯂꯤ꯫ ꯀꯩꯅꯣꯅꯦ, ꯅꯍꯥꯟ ꯇꯔꯨꯕꯤꯗꯣ ꯑꯩꯅ ꯇꯨꯔꯦꯜ ꯃꯄꯥꯟꯗ ꯏꯔꯣꯏꯔꯤꯉꯩ ꯃꯁꯥ ꯃꯎ ꯐꯈ꯭ꯔꯕ ꯅꯨꯄꯥ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯧꯏꯅꯦ꯫ ꯅꯨꯄꯥꯗꯣ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯃꯤꯗꯤ ꯃꯥꯟꯗꯦ, ꯊꯪꯅꯕ ꯈꯨꯜꯒꯤ ꯑꯣꯏꯔꯝꯕ ꯇꯥꯏ꯫ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯔꯕꯗ ꯆꯤꯡꯂꯦꯟ ꯈꯃꯟꯒ ꯈꯔ ꯆꯥꯎꯖꯕꯅꯤ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯀꯅꯥꯒ? ꯀꯔꯝ ꯀꯥꯟꯗ? ꯑꯁꯦꯡꯕ ꯏꯌꯥꯝꯕ ꯅꯪꯅ ꯍꯥꯏꯗꯨꯕꯣ? ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯃꯥꯟꯖ ꯈꯣꯡꯅꯦꯝꯕꯨ ꯀꯧꯔꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯈꯣꯡꯅꯦꯝ, ꯏꯇꯥꯎ, ꯌꯥꯔꯦꯗ꯫ ꯈꯣꯡꯅꯦꯝ ꯃꯥꯟꯖꯅ ꯍꯥꯏꯔꯒꯗꯨ ꯇꯥꯗꯦ, ꯐꯝꯂꯝꯕꯒ ꯑꯗꯨ ꯍꯥꯏꯐꯦꯠ ꯇꯤꯡꯈꯠꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯁꯦꯡꯕꯅꯤ ꯀꯩꯅꯣ, ꯑꯩꯗꯤ ꯏꯆꯝ ꯆꯝꯅ ꯈꯜꯂꯨꯏꯅꯤ꯫ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯆꯤꯡꯂꯦꯟ ꯁꯥꯎꯅ ꯁꯤꯡꯖꯪꯗꯨ ꯄꯥꯏꯈꯠꯇꯨꯅ
ꯃꯥꯟꯖꯅ ꯌꯥꯜꯂꯤꯕ ꯎꯆꯥꯟ ꯑꯗꯨ ꯃꯥꯁꯨ ꯃꯇꯦꯡ ꯄꯥꯡꯁꯤꯟꯗꯨꯅ ꯌꯥꯟꯕ ꯍꯧꯔꯛꯏ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯌꯥꯝꯕ ꯇꯔꯨꯕꯤ ꯑꯩꯈꯣꯏꯅꯤ ꯎꯅꯕꯗ ꯏꯆꯦ ꯃꯤꯂꯩꯗ ꯈꯔ ꯍꯥꯏꯕꯤꯌꯨ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯎꯆꯥꯟꯗꯨ ꯌꯥꯜꯂꯤ ꯃꯥꯟꯖ ꯈꯣꯡꯅꯦꯝꯗ ꯄꯤꯁꯨꯝ ꯁꯨꯛꯇꯨꯅ ꯌꯦꯡꯉꯤ ꯈꯣꯡꯅꯦꯝ ꯃꯥꯟꯖꯅ ꯌꯦꯡꯂꯤꯕꯒꯥꯗꯨ ꯎꯕꯤꯕ ꯅꯠꯇꯦ ꯃꯆꯤꯟꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯐꯔꯦꯗ ꯇꯔꯨꯕꯤ ꯀꯧꯊꯣꯛꯄ ꯑꯣꯏꯅ ꯃꯦꯝꯆꯥꯒꯁꯨ ꯎꯅꯕ ꯌꯥꯔꯦ ꯁꯤꯡꯖꯨ ꯑꯗꯨꯝ ꯆꯥꯃꯤꯟꯅꯒꯦ ꯋꯥꯈꯜ ꯑꯗꯨ ꯈꯜꯂꯗꯨꯅ ꯈꯣꯡꯅꯦꯝꯁꯨ ꯍꯧꯒꯠꯇꯨꯅ ꯎꯆꯥꯟꯗꯨ ꯃꯍꯥꯛꯁꯨ ꯌꯥꯟꯕ ꯌꯥꯎꯁꯤꯜꯂꯛꯂꯝꯃꯤ ꯑꯁꯨꯝꯅ ꯁꯤꯡ ꯆꯟꯕꯗꯨꯁꯨ ꯂꯣꯏꯔꯛꯂꯕꯗ ꯃꯈꯣꯏ ꯑꯍꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯗꯨꯅ ꯃꯌꯨꯝ ꯃꯥꯏꯀꯩꯗ ꯍꯜꯂꯛꯂꯝꯃꯤ ꯑꯁꯨꯝ ꯂꯥꯛꯄꯕꯨ ꯇꯔꯨꯕꯤ ꯑꯃꯗꯤ ꯃꯦꯂꯩ ꯐꯤ ꯍꯧꯕꯒꯤ ꯐꯤꯒꯣꯟ ꯄꯨꯔꯗꯨꯅ ꯂꯥꯛꯄꯗ ꯇꯥꯟꯖꯥ ꯆꯥꯔꯗꯨꯅ ꯊꯦꯡꯅꯔꯝꯃꯤ ꯈꯣꯡꯅꯦꯝ ꯃꯈꯣꯏꯕꯨ ꯎꯕꯗ ꯑꯁꯨꯝ ꯍꯥꯏꯔꯛꯂꯝꯃꯤ ꯑꯦ ꯇꯔꯨꯕꯤ ꯃꯦꯂꯩ ꯐꯤ ꯍꯧꯕ ꯆꯠꯂꯨꯔꯤꯔꯣ ꯇꯔꯨꯕꯤꯁꯨ ꯍꯪꯂꯛꯏ ꯍꯣꯏꯗꯥ ꯈꯣꯡꯅꯦꯝ ꯅꯣꯏꯁꯨ ꯁꯤꯡ ꯆꯟꯕ ꯆꯠꯂꯨꯔꯤꯔꯣ ꯈꯣꯡꯅꯦꯝ ꯁꯤꯡ ꯑꯗꯨ ꯃꯀꯣꯛꯇꯒꯤ ꯊꯥꯔꯒ ꯈꯣꯟ ꯀꯟꯅ ꯍꯦꯛꯇ ꯈꯨꯝꯂꯛꯏ ꯁꯤꯡ ꯀꯣꯛꯊꯣꯡ ꯑꯃ ꯄꯨꯔꯒ ꯂꯥꯛꯏꯁꯤꯃꯛꯇꯗ ꯁꯤꯡ ꯆꯟꯕ ꯆꯠꯂꯨꯔꯤꯔꯩ ꯑꯃꯨꯛ ꯍꯪꯉꯤꯅꯦ ꯇꯔꯨꯕꯤꯁꯨ ꯋꯥꯉꯥꯡ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯦꯛꯇ ꯈꯨꯝꯃꯤ ꯍꯣꯏ ꯑꯩꯈꯣꯏꯁꯨ ꯐꯤ ꯍꯧꯒꯦꯅ ꯆꯠꯂꯤꯕ ꯐꯤꯒꯣꯟ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕꯁꯤ ꯎꯗ꯭ꯔꯣ ꯑꯗꯨꯃꯛꯇꯗ ꯑꯗꯨꯝ ꯍꯪꯉꯤ ꯃꯥꯟꯖ ꯈꯣꯡꯅꯦꯝꯒꯤ ꯂꯨꯈꯝꯗ ꯁꯦꯠ ꯊꯥꯖꯤꯟꯗꯨꯅ ꯃꯥꯅ ꯑꯣꯏꯅ ꯃꯦꯂꯩꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯃꯦꯂꯩ ꯃꯦꯝꯆꯥ ꯍꯣꯏꯗꯔꯣ ꯐꯤ ꯍꯧꯕ ꯆꯠꯇꯣꯏꯕꯣ ꯃꯦꯂꯩꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯈꯨꯝꯂꯛꯏ ꯍꯣꯏꯗꯥ ꯃꯥꯟꯖ ꯃꯦꯝꯆꯥ ꯍꯣꯏꯒꯤ ꯏꯃꯥꯗ ꯐꯤꯁꯦ ꯍꯧꯍꯟꯅꯕ ꯏꯇꯥ ꯇꯔꯨꯕꯤꯒ ꯑꯩꯈꯣꯏꯅꯤ ꯂꯥꯛꯑꯝꯃꯤꯕ ꯇꯥꯟꯖꯥꯗꯨꯗ ꯈꯣꯡꯅꯦꯝꯁꯨ ꯋꯥꯍꯩꯗ ꯊꯠꯆꯤꯜꯂꯛꯏ ꯍꯣ ꯑꯗꯨꯅꯤꯗꯨꯅ ꯅꯨꯄꯤ ꯍꯥꯏꯁꯤꯗꯤ ꯂꯤꯔꯤ ꯈꯣꯏꯔꯤꯗꯨꯅ ꯈꯨꯝꯃꯣꯕ ꯑꯗꯨꯗꯤ ꯅꯠꯇꯦ ꯃꯁꯤꯒꯤ ꯇꯔꯨꯕꯤ ꯍꯥꯏꯕꯤ ꯆꯩꯁꯦꯟ ꯃꯥꯟꯕꯤꯁꯦ ꯋꯥꯉꯥꯡ ꯁꯉꯥꯡ ꯂꯨꯖꯗꯦꯕ ꯃꯆꯤꯟꯅꯁꯦ ꯀꯕꯣꯛ ꯄꯣꯛꯄꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ ꯑꯋꯣꯏꯕ ꯏꯁ ꯀꯔꯤ ꯑꯩꯕꯨ ꯆꯩꯁꯦꯟ ꯃꯥꯜꯂꯤ ꯀꯥꯏꯅ ꯇꯥ ꯈꯣꯡꯅꯦꯝꯒꯤꯗꯣ ꯑꯩꯉꯣꯟꯗ ꯈꯠꯅꯕ ꯍꯧꯔꯤꯔꯣ ꯍꯥ ꯉꯁꯤꯀꯣ ꯑꯩꯅ ꯅꯁꯝ ꯈꯔ ꯍꯧꯔꯤꯗꯣ ꯂꯣꯏꯅ ꯐꯣꯏꯗꯠꯄꯤꯁꯅꯤꯍꯦ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯇꯔꯨꯕꯤ ꯁꯥꯎꯔꯤꯅꯦ ꯍꯥꯏꯗꯨꯅ ꯄꯤꯁꯨꯝꯒꯥꯗꯨ ꯇꯞ ꯇꯥꯕ ꯃꯈꯩ ꯁꯨꯞꯂꯗꯨꯅ ꯀꯔꯤ ꯀꯔꯤꯅꯣ ꯉꯥꯡꯂꯤ ꯃꯥꯟꯖꯁꯨ ꯅꯣꯛꯂꯗꯨꯅ ꯇꯔꯨꯕꯤꯒꯤ ꯃꯤꯆꯪ ꯆꯪꯂꯤꯕ ꯍꯥꯏꯗꯨ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯇꯔꯨꯕꯤ ꯅꯪꯕꯨ ꯆꯩꯁꯦꯟ ꯃꯥꯜꯂꯦ ꯂꯛꯅꯔꯤꯁꯦ ꯃꯥꯁꯨ ꯇꯨꯝꯕꯥ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅꯤ ꯅꯪꯕꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯟꯖ ꯅꯣꯛꯏ ꯈꯣꯡꯅꯦꯝ ꯃꯥꯟꯖꯗ ꯁꯥꯎꯅ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯏ ꯍꯦ ꯔꯩꯇꯥꯎ ꯅꯇꯥꯎꯅꯤ ꯅꯃꯥꯟꯅꯕꯅꯤ ꯀꯥꯏꯅ ꯃꯤꯆꯪ ꯆꯪꯒꯦꯗꯤ ꯂꯩꯇ꯭ꯔꯗꯅ ꯑꯩꯕꯨ ꯇꯨꯝꯕꯥ ꯃꯥꯜꯂꯤ ꯀꯥꯏꯅ ꯑꯩꯕꯨ ꯀꯥꯏꯗ ꯇꯨꯝꯕꯥ ꯃꯥꯟꯒꯦ ꯍꯥ ꯀꯥꯏꯗ ꯃꯥꯟꯒꯦꯕ ꯃꯥꯟꯖ ꯁꯤꯗ ꯅꯣꯛꯄ ꯂꯦꯞꯇꯦ ꯑꯗꯨꯃꯛ ꯅꯣꯛꯂꯤ ꯇꯔꯨꯕꯤꯁꯨ ꯑꯗꯨꯃꯛ ꯈꯨꯝꯂꯛꯏ ꯏ ꯃꯥꯟꯗꯦ ꯍꯥꯏꯒꯦ ꯍꯥꯏꯔꯣ ꯃꯥꯟꯃꯟꯗꯅ ꯍꯥꯏꯔꯤꯅꯤ ꯇꯥ ꯈꯣꯡꯅꯦꯝꯅ ꯑꯩꯕꯨ ꯆꯩꯁꯦꯟ ꯃꯥꯜꯂꯦ ꯍꯥꯏꯕꯗꯤ ꯌꯥꯔꯒ ꯏꯕꯨꯡꯉꯣ ꯅꯦꯝꯃꯤ ꯈꯨꯅꯦꯝꯗꯨꯒ ꯉꯁꯤꯗꯒꯤ ꯇꯥ ꯈꯣꯡꯅꯦꯝ ꯅꯪ ꯑꯩꯅ ꯇꯥ ꯇꯨꯝꯕꯥ ꯑꯣꯏꯅ ꯀꯧꯕꯤꯔꯅꯤ ꯃꯦꯂꯩꯁꯨ ꯅꯣꯛꯂꯗꯨꯅ ꯇꯔꯨꯕꯤꯕꯨ ꯇꯣꯛꯂꯣ ꯍꯥꯏꯕ ꯃꯇꯥꯒꯨꯝ ꯈꯥꯝꯗꯣꯛꯂꯝꯃꯤ ꯌꯥꯔꯦꯍꯦ ꯅꯪꯁꯨ ꯑꯗꯨꯝ ꯃꯥꯟꯅꯔꯒ ꯂꯩ ꯅꯨꯡꯁꯤꯗꯨꯅ ꯁꯨꯝ ꯂꯛꯅꯕ ꯑꯣꯏꯔꯤꯅꯤꯕ ꯏꯗꯥ ꯇꯣꯛꯑꯁꯤ ꯌꯥꯔꯦꯕ ꯈꯣꯡꯅꯦꯝꯁꯨ ꯂꯦꯞꯇꯦ ꯑꯗꯨꯃꯛ ꯈꯨꯝꯂꯤ ꯍꯣꯏꯅꯦ ꯑꯩꯕꯨꯗꯤ ꯇꯨꯝꯕꯥ ꯃꯥꯜꯂꯤ ꯐꯔꯦ ꯑꯗꯣ ꯇꯔꯨꯕꯤ ꯅꯪꯗꯤ ꯆꯩꯁꯦꯟ ꯃꯥꯜꯂꯕꯅꯤꯅ ꯅꯪ ꯂꯧꯕꯤꯕ ꯅꯨꯄꯥꯕꯨ ꯂꯩꯗꯧ ꯃꯥꯟꯗꯦꯕ ꯅꯨꯡꯕꯨ ꯅꯨꯡꯉꯥꯏꯕꯤꯗꯦ ꯍꯥꯏꯔꯤꯕꯁꯤ ꯇꯥꯔꯒ ꯉꯁꯥꯏꯗꯒꯤ ꯇꯨꯃꯤꯟ ꯂꯩꯔꯤꯕ ꯆꯤꯡꯂꯦꯟꯗ ꯇꯔꯨꯕꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯉꯁꯥꯏꯗꯒꯤ ꯇꯥ ꯈꯣꯡꯅꯦꯝꯅ ꯑꯩꯕు ꯆꯩꯁꯦꯟ ꯃꯥꯜꯂꯤ ꯂꯧꯕꯤꯅꯕ ꯂꯩꯔꯣꯏ ꯀꯥꯏꯅ ꯍꯥꯏꯔꯤꯁꯦ ꯅꯪ ꯑꯩꯒꯤ ꯃꯤꯆꯪ ꯑꯝꯇꯁꯨ ꯆꯪꯉꯛꯇ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣꯕ ꯍꯥ ꯁꯨꯝ ꯇꯨꯃꯤꯟ ꯂꯩꯔꯒꯦ ꯍꯥꯏꯔꯣꯏꯅ ꯍꯥ ꯇꯨꯃꯤꯟ ꯂꯩꯔꯒꯦ ꯍꯥꯏꯔꯕ ꯆꯤꯡꯂꯦꯟ ꯑꯇꯦꯡꯕ ꯃꯥꯏꯊꯣꯡꯗ ꯑꯗꯨꯃꯛ ꯈꯨꯝꯂꯛꯏ ꯃꯥꯜꯂꯦ ꯍꯥꯏꯔꯗꯤ ꯃꯥꯟꯕꯒꯤ ꯑꯣꯏꯔꯝꯃꯅꯤ ꯑꯩ ꯀꯩ ꯍꯥꯏꯌꯨ ꯍꯥꯏꯕꯅꯣ ꯆꯤꯡꯂꯦꯟ ꯈꯣꯡꯅꯦꯝꯅ ꯍꯥꯏꯈꯤꯕ ꯐꯥꯒꯤ ꯇꯧꯈꯤꯕꯗꯨ ꯑꯁꯨꯝꯕ ꯑꯣꯏꯅ ꯂꯧꯔꯗꯨꯅ ꯃꯍꯥꯛ ꯇꯔꯨꯕꯤꯕꯨ ꯁꯥꯎꯔꯤꯕꯅꯤ ꯃꯔꯝꯁꯤ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯃꯥꯅ ꯍꯦꯟꯅ ꯈꯣꯡꯅꯦꯝꯕꯨ ꯅꯣꯛꯅꯔꯝꯒꯅꯤ ꯑꯗꯨꯕꯨ ꯆꯤꯡꯂꯦꯟ ꯇꯨꯃꯤꯟꯅꯗꯨꯃꯛ ꯂꯩꯔꯝꯃꯤ ꯅꯣꯛꯄꯁꯨ ꯅꯣꯛꯂꯝꯗꯦ ꯃꯇꯧꯗꯨ ꯎꯕꯗ ꯈꯣꯡꯅꯦꯝ ꯃꯥꯟꯖꯒꯤ ꯅꯥꯀꯣꯡꯗ ꯆꯪꯁꯤꯟꯗꯨꯅ ꯅꯥꯁꯣꯟ ꯄꯤꯛꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯕꯣ ꯁꯣꯏꯅꯥꯎꯁꯦ ꯉꯁꯥꯏꯅ ꯀꯥꯞꯈꯤꯕ ꯍꯨꯗꯨꯒꯤ ꯃꯅꯤꯜ ꯂꯩꯔꯤ ꯃꯥꯜꯂꯤ ꯍꯧꯖꯤꯛꯐꯥꯎ ꯍꯜꯂꯝꯗ꯭ꯔꯤ ꯃꯥꯟꯖꯁꯨ ꯃꯗꯨ ꯇꯥꯔꯕꯗ ꯆꯤꯡꯂꯦꯟꯅ ꯑꯁꯦꯡꯕ ꯍꯥꯏꯒꯦ ꯈꯟꯕꯕꯨ ꯃꯆꯤꯜ ꯀꯥꯡꯕ ꯉꯝꯍꯧꯗꯦ ꯈꯣꯡꯅꯦꯝꯅ ꯃꯥꯟꯖꯒꯤ ꯈꯨꯃꯤꯠꯇ ꯁꯠ ꯀꯥꯎꯁꯤꯜꯂꯛꯏ ꯑꯁ ꯑꯌꯨ ꯈꯣꯡꯅꯦꯝ ꯏꯇꯥꯎ ꯉꯥꯎꯔꯕ ꯅꯪꯕꯣ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯥꯟꯖ ꯐꯝꯊꯈꯤ ꯑꯗꯨꯒ ꯃꯈꯣꯡ ꯈꯨꯃꯤꯠ ꯑꯗꯨ ꯅꯥꯟꯗꯨꯅ ꯂꯩ ꯅꯨꯡꯁꯤꯖꯕ ꯃꯥꯅ ꯑꯗꯨꯝꯅ ꯅꯥꯔꯗꯨꯅ ꯂꯩꯈꯤꯕ ꯃꯇꯧ ꯑꯗꯨꯗ ꯃꯦꯂꯩ ꯈꯟꯊꯔꯨꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯥꯟꯖꯗ ꯑꯁꯨꯝꯅ ꯍꯪꯖꯩ ꯇꯥ ꯃꯥꯟꯖ ꯀꯩꯗꯧꯔꯒꯦ ꯁꯤ ꯑꯩ ꯌꯦꯡꯒꯦ ꯃꯥꯟꯖꯅ ꯈꯨꯝꯗ꯭ꯔꯤꯉꯩ ꯈꯣꯡꯅꯦꯝꯅ ꯁꯠ ꯍꯥꯏꯔꯛꯂꯝꯃꯤ ꯃꯦꯂꯩ ꯏꯇꯥꯎꯒꯤ ꯈꯨꯃꯤꯠꯇꯣ ꯁꯣꯏꯗꯅ ꯑꯩꯅ ꯀꯥꯎꯁꯤꯜꯂꯨꯔꯤ ꯑꯗꯨꯒꯤꯅꯤ ꯃꯦꯂꯩ ꯈꯣꯡꯅꯦꯝꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯔꯒ ꯃꯥꯟꯖꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯇꯥ ꯃꯥꯟꯖ ꯌꯥꯝ ꯅꯥꯔꯕ꯭ꯔꯣ ꯑꯩ ꯌꯦꯡꯒꯦꯁꯦ
ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯦꯂꯩ ꯃꯥꯟꯖꯅ ꯄꯥꯏꯁꯤꯜꯂꯤꯕ ꯃꯈꯣꯡ ꯑꯗꯨꯗꯒꯤ ꯃꯈꯨꯠ ꯑꯗꯨ ꯂꯧꯊꯣꯛꯄꯤꯗꯨꯅ ꯅꯥꯔꯤꯕꯗꯨꯗ ꯇꯞꯅ ꯅꯥꯟꯕꯤꯔꯛꯏ꯫ ꯃꯥꯟꯖ ꯉꯥꯏꯍꯥꯛꯇꯤ ꯇꯨꯃꯤꯟ ꯂꯩ ꯑꯗꯨꯒ ꯃꯦꯂꯩꯕꯨ ꯌꯦꯡꯂꯛꯏ꯫ ꯇꯅꯧꯔꯕꯤ ꯅꯨꯖꯥꯃꯥꯒꯤ ꯈꯨꯠꯁꯥꯅ ꯃꯥꯟꯖ ꯃꯥꯒꯤ ꯁꯤꯡ ꯆꯟꯕ ꯆꯠꯂꯨꯕꯒꯤ ꯎꯐꯨꯜ ꯊꯥꯡꯂꯕ ꯈꯣꯡ ꯑꯗꯨ ꯇꯞꯅ ꯁꯨꯝ ꯅꯥꯟꯊꯣꯛꯄꯤꯔꯤꯕꯗꯨ ꯃꯥꯟꯖ ꯍꯩꯅꯗ꯭ꯔ ꯃꯥꯜꯂꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯃꯦꯂꯩ ꯀꯩꯁꯨ ꯁꯣꯛꯄ ꯅꯠꯇꯦ ꯌꯥꯔꯅꯤꯗ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯥꯟꯖ ꯍꯧꯒꯠꯈꯤ꯫ ꯃꯦꯂꯩꯁꯨ ꯋꯥꯈꯜ ꯂꯥꯛꯄꯒꯨꯝ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯈꯣꯡꯐꯝ ꯈꯔ ꯍꯟꯗꯣꯛꯈꯤ꯫ ꯏꯀꯥꯏꯕꯁꯨ ꯈꯖꯤꯛ ꯐꯥꯎꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯆꯤꯡꯂꯦꯟ ꯇꯔꯨꯕꯤꯅ ꯇꯧꯔꯤꯕꯒꯥꯗꯨ ꯎꯕꯤꯕ ꯅꯠꯇꯦ ꯀꯔꯤ ꯀꯔꯤꯅꯣ ꯍꯥꯏꯅꯗꯨꯅ ꯍꯦꯛꯇ ꯈꯠꯅꯔꯛꯂꯝꯃꯤ꯫ ꯇꯔꯨꯕꯤꯅ "ꯑꯣ ꯅꯪꯗꯤ ꯑꯩꯕꯨ ꯆꯥꯏꯁꯦꯟ ꯃꯥꯜꯂꯦ ꯍꯥꯏꯔꯤꯁꯦ ꯌꯥꯝ ꯌꯥꯅꯤꯡꯉꯤ ꯖꯥꯠ ꯑꯣꯏꯔꯦ꯫ ꯐꯔꯦ ꯐꯔꯦ ꯆꯥꯏꯁꯦꯟ ꯃꯥꯟꯕ ꯑꯩꯕꯨ ꯉꯁꯤꯗꯒꯤ ꯅꯨꯡꯁꯤ ꯂꯧꯅꯝ ꯂꯥꯡꯊꯥꯛꯄꯤꯌꯦ ꯈꯟꯕꯤꯔꯅꯨ꯫ ꯀꯥꯏꯅꯔꯕꯅꯤ ꯅꯪꯒꯩꯒ ꯉꯁꯤꯗꯒꯤ꯫ ꯆꯤꯡꯂꯦꯟ ꯇꯔꯨꯕꯤꯒꯤ ꯋꯥꯍꯩꯗꯨ ꯇꯥꯔꯒ ꯃꯊꯃꯣꯏꯗꯨꯗꯤ ꯁꯥꯎꯅꯤꯡꯂꯤ꯫ ꯈꯝꯕꯟꯕꯁꯨ ꯍꯦꯟꯖꯤꯜꯂꯛꯄꯒꯨꯝ ꯇꯧꯔꯤ ꯑꯗꯨꯕꯨ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯅꯪꯅ ꯇꯧꯕꯗꯤ ꯑꯩꯅ ꯑꯝꯇ ꯈꯪꯂꯝꯃꯣꯏꯁꯤꯔꯣ? ꯇꯧꯅꯨ ꯇꯧꯅꯨ ꯑꯩ ꯄꯥꯎ ꯂꯣꯏ ꯇꯥꯏ꯫ ꯏꯌꯥꯝꯕꯅ ꯉꯁꯥꯏ ꯍꯥꯏꯈꯤꯕꯗꯣ ꯈꯔ ꯍꯥꯏꯕꯤꯔꯝꯃꯣ꯫ ꯑꯩ ꯌꯨꯝꯁꯨ ꯈꯣꯡꯀꯥꯞ 2ꯗ ꯉꯥꯏꯔꯦ ꯑꯩ ꯍꯜꯂꯝꯃꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯤꯡꯂꯦꯟ ꯁꯤꯡꯄꯣꯠ ꯑꯗꯨ ꯃꯀꯣꯛꯇ ꯊꯣꯡꯒꯠꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯇꯔꯨꯕꯤꯁꯨ ꯁꯥꯎꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯃꯤꯠꯀꯥꯗꯨ ꯑꯔꯩꯕ ꯃꯈꯩ ꯐꯩꯔꯗꯨꯅ ꯌꯦꯡꯍꯧꯔꯤ꯫ ꯆꯤꯡꯂꯦꯟꯁꯨ ꯑꯁꯨꯝ ꯆꯠꯈ꯭ꯔꯕꯗ ꯈꯣꯡꯅꯦꯝ ꯅꯣꯛꯂꯗꯨꯅ ꯍꯥꯏꯐꯦꯠ ꯇꯞꯊꯔꯒ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯇꯔꯨꯕꯤ ꯁꯥꯎꯔꯅꯨꯁꯦ ꯅꯕꯨꯡꯅ ꯐꯥꯒꯤ ꯇꯧꯕꯅꯦꯕ꯫ ꯆꯤꯡꯂꯦꯟꯅ ꯅꯪꯕꯨ ꯑꯃꯨꯛꯇ ꯎꯅꯁꯦ ꯍꯥꯏꯔꯝꯕꯅꯤ꯫ ꯅꯪꯕꯨ ꯁꯥꯎꯍꯟꯒꯦꯅ ꯂꯛꯅꯔꯤꯅꯦ ꯃꯥꯁꯨ꯫ ꯀꯩꯁꯨ ꯈꯜꯂꯨꯔꯅꯨꯗ꯫ ꯍꯥꯏꯔꯤꯕꯗꯨ ꯇꯥꯔꯒ ꯇꯔꯨꯕꯤꯁꯨ ꯑꯁꯥꯎꯕ ꯁ꯭ꯋꯥꯏ ꯃꯥꯡꯈꯤꯕꯒꯨꯝ ꯑꯁꯨꯝꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯑꯁꯦꯡꯕ ꯇꯥ ꯈꯣꯡꯅꯦꯝ ꯀꯔꯤ ꯅꯨꯃꯤꯠꯇ ꯎꯅꯁꯦ ꯍꯥꯏꯔꯤꯅꯣ? ꯅꯨꯃꯤꯠ ꯍꯥꯏꯕꯕꯨ ꯍꯌꯦꯡ ꯍꯦꯛꯇ ꯁꯤꯜꯂꯁꯤ ꯀꯩꯗꯧꯒꯦ? ꯑꯗꯣ ꯑꯩꯈꯣꯏ ꯑꯃꯗꯣ ꯑꯗꯨꯁꯨ ꯄꯨꯕꯤꯔꯣ꯫ ꯅꯈꯣꯏꯅ ꯇꯥꯔꯣꯏ ꯃꯔꯤ ꯄꯨꯟꯅ ꯑꯗꯨꯝ ꯂꯥꯛꯃꯤꯟꯅꯔꯣ꯫ ꯅꯕꯨꯡ ꯑꯩꯈꯣꯏꯅ ꯏꯆꯜꯁꯤꯡꯒꯤ ꯀ꯭ꯋꯥꯍꯩ ꯁꯤꯡꯖꯨ ꯀꯣꯡꯊꯣꯛꯁꯨ ꯉꯥꯏꯗꯅ꯫ ꯍꯣꯏ ꯇꯥ ꯈꯣꯡꯅꯦꯝ ꯑꯗꯨꯗꯤ ꯃꯦꯂꯩꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯏꯅꯦꯠ ꯑꯕꯥꯕꯤꯒꯤ ꯄꯣꯠꯐꯝꯗ ꯊꯦꯡꯅꯔꯁꯤ꯫ ꯌꯥꯔꯅꯤ ꯑꯗꯣ ꯃꯦꯝꯆꯥꯗ ꯍꯥꯏꯕ ꯀꯥꯎꯅꯤꯀꯣ꯫ ꯇꯔꯨꯕꯤ ꯈꯖꯤꯛ ꯅꯣꯛꯇꯨꯅ ꯈꯨꯝꯂꯛꯏ꯫ ꯑꯣ ꯀꯥꯎꯔꯣꯏꯌꯦ ꯍꯧꯖꯤꯛ ꯑꯗꯨꯝ ꯍꯥꯏꯔꯝꯃꯒꯦ꯫ ꯃꯦꯂꯩꯗꯤ ꯅꯛꯂꯕꯅꯤꯅ ꯑꯗꯨꯝ ꯊꯣꯛꯆꯔꯛꯀꯅꯤ꯫ ꯃꯦꯝꯆꯥ ꯈꯣꯏꯅꯤ ꯆꯠꯇꯨꯅ ꯏꯇꯥ ꯂꯩꯁꯅꯥꯁꯨ ꯍꯧꯔꯨꯗꯣꯏꯅꯤ꯫ ꯂꯩꯁꯅꯥ ꯄꯜꯂꯛꯄꯗꯨꯗ ꯉꯁꯥꯏ ꯃꯈꯩ ꯇꯨꯃꯤꯟ ꯂꯩꯔꯨꯕ ꯃꯥꯟꯖ ꯃꯩꯊꯣꯡ ꯃꯀꯥ ꯂꯥꯝꯂꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯇꯔꯨꯕꯤ ꯑꯗꯨꯗꯤ ꯅꯕꯨꯡꯁꯨ ꯉꯥꯃꯣꯛ ꯀꯣꯡꯕ ꯌꯥꯎꯕ ꯇꯥꯔꯦ꯫ ꯇꯔꯨꯕꯤ ꯍꯔꯥꯎꯅ ꯈꯨꯝꯖꯩ꯫ ꯍꯣꯏ ꯇꯥ ꯃꯥꯟꯖ ꯌꯥꯏꯌꯦ ꯑꯗꯣ ꯏꯕꯨꯡꯈꯣꯏꯁꯨ ꯁꯤꯡ ꯆꯠꯂꯨꯕꯒꯤ ꯋꯥꯔꯝꯃꯅꯤ ꯍꯟꯕꯤꯔꯣ꯫ ꯅꯆꯜ ꯑꯩꯈꯣꯏꯁꯨ ꯐꯤꯒꯣꯟꯁꯦ ꯑꯃꯨꯛꯇ ꯊꯤꯜꯂꯨꯈꯤꯒꯦ꯫ ꯃꯥꯟꯖꯅ ꯆꯠꯂꯨꯔꯣ ꯆꯠꯂꯨꯔꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯔꯨꯕꯤ ꯃꯦꯂꯩ ꯄꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯈꯣꯡꯅꯦꯝ ꯑꯃꯨꯛꯁꯨ ꯆꯠꯈ꯭ꯔꯕ ꯑꯅꯤꯗꯨꯗ ꯇꯥꯅꯕ ꯍꯟꯖꯤꯟꯅ ꯑꯁꯨꯝꯅ ꯂꯥꯎꯔꯤ꯫ ꯇꯔꯨꯕꯤ ꯃꯦꯝꯆꯥꯗ ꯍꯥꯏꯕ ꯀꯥꯎꯅꯤꯀꯣ꯫ ꯃꯦꯝꯆꯥ ꯄꯨꯔꯛꯇ꯭ꯔꯗꯤ ꯁꯤꯡꯖꯨ ꯂꯩꯔꯣꯏꯍꯦ ꯑꯩꯗꯤ ꯁꯦꯜ ꯄꯥꯝꯃꯨꯏꯌꯦꯕ꯫ ꯇꯔꯨꯕꯤꯁꯨ ꯑꯗꯨꯃꯛ ꯇꯥꯅꯕ ꯈꯨꯝꯂꯛꯏ꯫ ꯍꯣ ꯄꯥꯈꯪ ꯑꯔꯤꯛꯄ ꯅꯁꯥ ꯅꯧꯃꯕꯨ ꯄꯨꯔꯛꯀꯦ ꯋꯥꯔꯨꯒꯅꯣ꯫ ꯑꯁꯨꯝꯅ ꯃꯇꯥꯔꯣꯏ ꯑꯅꯤꯁꯨ ꯆꯠꯈ꯭ꯔꯕꯗ ꯃꯥꯟꯖ ꯈꯣꯡꯅꯦꯝꯁꯨ ꯍꯟꯅꯕ ꯍꯥꯏꯗꯨꯅ ꯁꯤꯡꯀꯣꯛꯊꯣꯡ ꯑꯗꯨ ꯄꯨꯔꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯆꯠꯅ ꯆꯠꯅ ꯃꯥꯟꯖꯅ ꯍꯥꯏꯔꯛꯏ꯫ ꯏꯇꯥꯎ ꯅꯪꯅ ꯍꯤꯒꯥꯏꯋꯥ ꯑꯣꯏꯗ ꯄꯥꯗꯕ ꯃꯌꯥꯝ ꯍꯥꯏꯖꯤꯟꯕꯤꯗꯅ ꯆꯤꯡꯂꯦꯟꯗꯣ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯔꯝꯃꯔꯣꯏ ꯅꯨꯡꯁꯤꯔꯤꯕ꯫ ꯏꯁ ꯏꯃꯥ ꯏꯕꯦꯝꯃ ꯀꯩꯁꯨ ꯈꯜꯂꯨꯅꯨ꯫ ꯍꯌꯦꯡ ꯎꯅꯔꯒ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯕꯗ ꯃꯥꯏ ꯐꯖꯈꯤꯁꯅꯤ꯫ ꯈꯔ ꯈꯟꯅꯔꯒ ꯍꯦꯟꯅ ꯅꯨꯡꯁꯤꯅꯩ ꯍꯥꯏꯕꯅꯤ꯫ ꯍꯦꯟꯅ ꯅꯨꯡꯁꯤꯅꯗꯕꯅꯤ ꯑꯩꯅ ꯍꯥꯏꯔꯤꯗꯣ꯫ ꯍꯦꯟꯅ ꯅꯨꯡꯁꯤꯅꯕ꯭ꯔꯕꯨ ꯐꯥꯒꯤ ꯐꯥꯒꯤꯗꯒꯤ ꯀꯥꯏꯅꯈ꯭ꯔꯗꯤ ꯏꯇꯥꯎ ꯅꯪ ꯅꯨꯡꯉꯥꯏꯍꯧꯔꯣꯏꯀꯣ꯫ ꯏꯇꯥꯎ ꯃꯥꯟꯖ ꯀꯥꯏꯅꯔꯣꯏꯃꯤ꯫ ꯑꯩꯈꯣꯏ ꯆꯤꯡꯂꯦꯟꯅꯅꯦ ꯇꯔꯨꯕꯤꯁꯦ ꯊꯥꯗꯣꯛꯀꯗꯧ ꯂꯩꯇ꯭ꯔꯦ꯫ ꯍꯌꯦꯡꯃꯛꯄꯨ ꯆꯦꯟꯈꯤꯕ꯭ꯔꯥ ꯈꯪꯄꯣꯟꯇꯦ꯫ ꯌꯦꯡꯉꯣ ꯑꯩꯅ ꯍꯥꯏꯕ ꯊꯥꯖꯧ꯫ ꯃꯈꯣꯏꯅꯤꯅ ꯅꯨꯡꯁꯤꯅꯕꯁꯤꯗꯤꯕꯀꯣ ꯑꯣꯟꯊꯣꯛ ꯅꯨꯡꯁꯤꯅ ꯆꯠꯈ꯭ꯔꯕ꯫ ꯑꯋꯣꯏꯕ ꯑꯩ ꯑꯗꯨꯝ ꯈꯜꯂꯤ ꯌꯥꯝ ꯆꯥꯛꯏ꯫ ꯈꯪꯗ꯭ꯔꯦ ꯅꯪꯅ ꯊꯣꯛꯄ ꯄꯉꯥꯡꯗ ꯉꯥꯡꯉꯤ꯫ ꯅꯣꯏ ꯂꯣꯏꯅꯅ ꯄꯥꯡ ꯁꯦꯝꯈ꯭ꯔꯦ ꯑꯩ ꯈꯛꯇ ꯉꯥꯏꯔꯦ ꯁꯦꯝꯗ꯭ꯔꯤꯁꯤ꯫ ꯍꯣ ꯅꯪꯅ ꯂꯩꯁꯅꯥ ꯂꯨꯃꯤꯉꯩ ꯑꯗꯨꯝ ꯄꯥꯈꯪ ꯄꯨꯟꯁꯤ ꯂꯣꯏꯁꯤꯟꯕ ꯍꯥꯏꯗꯣ ꯂꯣꯏꯁꯤꯜꯂꯣ꯫ ꯏꯇꯥꯎ ꯂꯩꯁꯅꯥ ꯅꯠꯇ꯭ꯔꯗꯤ ꯑꯩꯕꯨ ꯀꯅꯥꯃꯨꯛ ꯌꯦꯡꯉꯨꯁꯨ ꯍꯥꯏꯅꯣ? ꯑꯩꯒꯤ ꯊꯋꯥꯏꯗꯤ ꯃꯥ ꯈꯛꯇꯅꯤ꯫ ꯃꯥꯅ ꯏꯪꯖ ꯇꯞꯆꯕꯁꯤꯗ ꯑꯩ ꯋꯥ ꯀꯥꯡꯊꯣꯛꯄ ꯉꯝꯗ ꯂꯩꯔꯤ꯫ ꯈꯣꯡꯅꯦꯝ ꯋꯥꯈꯜ ꯑꯃ ꯂꯥꯛꯄꯒꯨꯝ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯉꯥꯏꯈꯣꯅꯦ ꯏꯇꯥꯎ ꯃꯦꯂꯩꯁꯤ ꯅꯪꯕꯨ ꯈꯟꯖꯕ ꯃꯥꯜꯂꯤ꯫ ꯃꯥꯒꯤ ꯃꯤꯠꯌꯦꯡꯗꯨ ꯌꯥꯗꯦ꯫ ꯑꯩ ꯈꯖꯤꯛ ꯆꯤꯡꯅꯩ ꯏꯇꯥꯎ꯫ ꯃꯦꯂꯩꯒꯤꯁꯦ ꯅꯪꯕꯨ ꯅꯨꯡꯁꯤꯔꯤ ꯖꯥꯠꯂꯣ ꯌꯦꯡꯉꯣ꯫ ꯃꯥꯁꯦ ꯅꯨꯄꯥꯁꯨ ꯑꯝꯇꯁꯨ ꯈꯪꯅꯗꯦ꯫ ꯑꯁ ꯏꯇꯥꯎ ꯈꯣꯡꯅꯦꯝ ꯑꯉꯥꯡꯗꯨꯗ ꯀꯩꯅꯣ ꯅꯪꯅ ꯑꯃꯨꯛ ꯈꯟꯕꯤꯔꯤꯗꯨꯕꯣ ꯍꯥ? ꯃꯦꯂꯩ ꯑꯩꯈꯣꯏꯅꯤ ꯈꯪꯅꯔꯤꯁꯦ ꯉꯁꯤ ꯉꯔꯥꯡꯒꯤ ꯋꯥꯁꯨ ꯅꯠꯇꯦ꯫ ꯏꯆꯝ ꯆꯝꯅ ꯃꯕꯨꯡꯒꯨꯝꯅ ꯇꯥ ꯃꯥꯟꯖ ꯍꯥꯏꯗꯨꯅ ꯂꯩꯖꯕ ꯏꯆꯜꯗꯨꯗ ꯋꯥꯈꯜ ꯂꯥꯟꯅ ꯈꯟꯕꯤꯒꯅꯨ
ꯑꯩꯗꯤ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜ ꯂꯩꯇꯦ ꯃꯦꯂꯩꯗ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯑꯗꯨꯝꯅ ꯈꯜꯂꯁꯨ ꯑꯩꯅ ꯌꯥꯒꯗꯕꯁꯨ ꯂꯩꯇꯦ ꯃꯗꯣ ꯇꯧꯍꯩꯗꯕ ꯊꯕꯛꯅꯤꯗ ꯍꯣꯏ ꯈꯜꯂꯝꯗꯕꯗꯤ ꯑꯣꯏꯁꯅꯨ ꯑꯗꯣ ꯁꯨꯝ ꯑꯩꯅ ꯆꯤꯡꯅꯗꯨꯅ ꯍꯥꯏꯕꯅꯤ ꯑꯁꯨꯝ ꯉꯥꯡꯅꯗꯨꯅ ꯂꯥꯛꯄꯕꯨ ꯈꯣꯡꯅꯦꯝꯒꯤ ꯀꯣꯟꯊꯣꯡ ꯌꯧꯔꯕꯗ ꯃꯥꯟꯖꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯐꯔꯦꯁꯦ ꯅꯈꯣꯏꯒꯤ ꯀꯣꯟꯊꯣꯡꯁꯨ ꯌꯧꯔꯦ ꯅꯪ ꯂꯩꯍꯧꯔꯣ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯦꯀꯣ ꯏꯇꯥꯎ ꯍꯣꯏ ꯍꯣꯏ ꯍꯌꯦꯡ ꯊꯦꯡꯅꯔꯁꯤ ꯑꯩꯁꯨ ꯂꯩꯍꯧꯔꯦ ꯏꯇꯥꯎ ꯃꯥꯟꯖꯥꯁꯨ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯌꯨꯝ ꯌꯧꯔꯛꯂꯝꯃꯤ ꯄꯨꯔꯛꯂꯤꯕꯁꯤꯡ ꯀꯣꯛꯊꯣꯡ ꯑꯗꯨ ꯊꯥꯔꯒ ꯃꯃꯥꯕꯨ ꯀꯧꯖꯔꯛꯏ ꯍꯣꯏ ꯏꯃꯥ ꯇꯥꯕ꯭ꯔꯣ ꯏꯃꯥ ꯅꯆꯥ ꯍꯜꯂꯛꯑꯦ ꯉꯥꯟꯕꯤꯁꯨ ꯃꯆꯥꯅ ꯀꯧꯕ ꯇꯥꯔꯗꯨꯅ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯂꯝꯃꯤ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯅꯪ ꯍꯜꯂꯛꯂꯕ꯭ꯔꯥ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯅꯁꯥꯒ ꯁꯦꯡꯗꯣꯛꯂꯔꯣ ꯏꯃꯥꯅ ꯏꯁꯤꯡꯒ lumbu lumbu ꯁꯥꯍꯟꯕꯤꯗꯨꯅ ꯊꯝꯂꯕꯅꯤ ꯍꯣꯏ ꯏꯃꯥ ꯂꯥꯛꯑꯒꯦ ꯉꯁꯤꯗꯤ ꯆꯥꯛ ꯈꯔ ꯉꯟꯕꯤꯌꯨꯀꯣ ꯅꯆꯥ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯦꯕ ꯍꯣꯏ ꯍꯣꯏ ꯏꯃꯥꯅꯦ ꯆꯥꯛ ꯃꯩ ꯊꯥꯒꯠꯅꯕ ꯇꯧꯕꯤꯔꯨꯔꯒꯦ ꯑꯗꯣ ꯏꯃꯥ ꯀꯩ ꯏꯟꯁꯥꯡ ꯊꯣꯡꯗꯣꯏꯅꯣ ꯂꯐꯨ ꯏꯔꯣꯜꯂꯒꯅꯦ ꯅꯨꯡꯁꯤ ꯍꯤꯗꯥꯛꯇꯣ ꯀꯥꯡꯍꯧ ꯑꯃ ꯉꯧꯔꯒꯦ ꯏꯆꯥꯅ ꯌꯥꯝ ꯄꯥꯝꯖꯕ ꯏꯃꯥꯅ ꯉꯁꯥꯏꯅ ꯏꯪꯈꯣꯜꯗꯒꯤ ꯍꯦꯛꯇꯨꯅ ꯊꯝꯂꯕꯅꯤ ꯑꯁ ꯍꯥꯎꯔꯅꯤ ꯑꯗꯨꯗꯤ ꯏꯃꯥ ꯏꯔꯨ ꯃꯥꯏꯊꯖꯔꯨꯈꯤꯒꯦ ꯍꯥꯏ ꯄꯪꯀꯨꯏꯗꯤ ꯀꯨꯏꯅ ꯂꯨꯔꯅꯨꯀꯣ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯔꯛꯂꯕꯅꯤ ꯑꯃꯨꯛ ꯅꯥ ꯂꯥꯛꯀꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯉꯥꯟꯕꯤ ꯆꯥꯛ ꯊꯣꯡꯕ ꯆꯪꯈꯤꯔꯝꯃꯤ ꯃꯥꯟꯖꯁꯨ ꯃꯁꯥ ꯃꯎ ꯁꯦꯡꯗꯣꯛꯂꯗꯨꯅ ꯆꯥꯛꯁꯪꯗ ꯆꯪꯂꯛꯂꯒ ꯃꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯂꯝꯃꯤ ꯏꯃꯥ ꯀꯗꯥꯏ ꯇꯨꯅꯤꯡꯈꯣꯛꯇꯣ ꯑꯩ ꯆꯥꯝꯕꯤꯔꯒꯦ ꯁꯦ ꯆꯥꯃꯨ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯏꯃꯥꯁꯦ ꯅꯪ ꯋꯥ ꯑꯝꯇ ꯇꯥꯟꯅꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯝꯂꯤꯕꯅꯤꯅꯦ ꯃꯥꯟꯖ ꯃꯃꯥꯕꯨ ꯌꯦꯡꯗꯨꯅ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯪꯖꯔꯛꯏ ꯀꯔꯤ ꯋꯥꯅꯣ ꯏꯃꯥ ꯀꯔꯤ ꯇꯥꯟꯅꯁꯤ ꯍꯥꯏꯅꯣ ꯌꯦꯡꯉꯣꯏ ꯈꯨꯜ ꯊꯥꯡꯅꯔꯤꯕ ꯁꯂꯥꯡꯈꯨꯜꯗ ꯂꯩꯕ ꯏꯃꯥꯒꯤꯗꯤ ꯏꯄꯥꯝꯗꯨ ꯅꯄꯨ ꯅꯕꯦꯅ ꯂꯩꯈꯤꯗꯕꯒꯤ ꯌꯨꯝ ꯑꯗꯣ ꯀꯅꯥꯁꯨ ꯂꯩꯕꯤꯗ ꯑꯁꯨꯝ ꯂꯩꯔꯛꯂꯤꯕꯁꯦ ꯀꯨꯏꯔꯦ ꯅꯄꯨ ꯅꯕꯦꯅ ꯏꯃꯥꯕు ꯏꯗꯣꯝ ꯄꯣꯛꯂꯝꯕꯅꯤꯅ ꯏꯆꯤꯜ ꯏꯅꯥꯎ ꯀꯅꯥꯒ ꯌꯦꯟꯅꯅꯤ ꯍꯥꯏꯕꯁꯨ ꯂꯩꯇꯦ ꯏꯪꯈꯣꯜ ꯍꯥꯏꯔ ꯑꯣꯟꯊꯣꯛꯅ ꯆꯥꯎꯏꯗꯣ ꯑꯗꯨꯝꯅ ꯀꯥꯟꯅꯐꯝ ꯈꯪꯗ ꯂꯩꯒꯗꯧꯒꯤ ꯁꯔꯨꯛꯄꯨꯗꯤ ꯌꯣꯟꯊꯣꯛꯈ꯭ꯔꯁꯤ ꯈꯜꯂꯤꯕꯅꯤ ꯏꯃꯥꯅ ꯑꯗꯨꯒꯤꯅꯤ ꯅꯪꯕꯨ ꯇꯥꯟꯅꯒꯦ ꯈꯜꯂꯝꯂꯤꯕꯁꯤ ꯃꯥꯟꯖ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯟꯊꯔꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ ꯏꯃꯥ ꯑꯩ ꯑꯃꯨꯛꯇ ꯍꯥꯟꯅ ꯆꯠꯇꯨꯅ ꯌꯦꯡꯁꯤꯜꯂꯨꯒꯦ ꯌꯣꯜꯂꯕꯁꯨ ꯈꯔ ꯇꯞꯅ ꯌꯣꯟꯁꯤ ꯏꯃꯥ ꯏꯆꯥ ꯁꯦꯜ ꯊꯨꯝꯒꯤ ꯑꯋꯥꯕꯁꯨ ꯑꯝꯇ ꯂꯩꯇꯦ ꯍꯦꯛ ꯌꯣꯟꯊꯣꯛꯄꯗꯣ ꯅꯨꯡꯉꯥꯏꯇꯦꯗ ꯏꯃꯥ ꯌꯥꯝ ꯍꯦꯟꯅ ꯂꯥꯞꯄꯁꯨ ꯅꯠꯇꯦ ꯑꯩ ꯅꯣꯡꯃ ꯆꯠꯀꯦ ꯏꯃꯥ ꯍꯣꯏ ꯏꯆꯥꯅ ꯐꯒꯅꯤ ꯈꯟꯕꯗꯣ ꯃꯗꯣ ꯏꯃꯥꯗꯤ ꯍꯦꯛꯇ ꯌꯥꯔꯦ ꯋꯥꯈꯜ ꯇꯥꯕꯤ ꯏꯆꯥꯅꯤ ꯏꯆꯥꯅ ꯍꯥꯏꯕꯗꯣ ꯏꯃꯥ ꯂꯣꯏꯅ ꯌꯥꯏ ꯐꯔꯦꯁꯤ ꯏꯃꯥ ꯆꯥꯛ ꯊꯤꯔꯣ ꯑꯩ ꯆꯥꯛ ꯂꯥꯝꯃꯦꯕ ꯂꯣꯏꯔꯦ ꯆꯥꯔꯁꯤ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥꯗꯨ ꯆꯥꯛ ꯏꯁꯤꯡ ꯆꯥꯊꯣꯛꯂꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯃ ꯄꯣꯊꯥꯔꯝꯃꯤ ꯈꯨꯕꯥꯛ ꯈꯨꯅꯝꯅ ꯍꯥꯏꯅꯔꯤꯕ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯅꯨꯡꯗ ꯃꯃꯥꯅ ꯀꯔꯤꯕꯨ ꯇꯝꯂꯤꯒꯕ ꯉꯁꯤ ꯀꯧꯕ ꯅꯣꯡꯗꯤ ꯀꯅꯥꯒꯤꯅ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯑꯣꯏꯒꯗꯧꯔꯤꯕ ꯀꯅꯥꯒꯤꯅ ꯊꯃꯣꯏ ꯀꯥꯏꯒꯗꯧꯔꯤꯕ ꯀꯅꯥꯅ ꯋꯥꯈꯜ ꯌꯦꯅꯤꯡ ꯍꯨꯟꯒꯗꯧꯔꯤꯕ ꯅꯪ ꯑꯩꯅ ꯍꯥꯏꯕ ꯉꯝꯗꯦ ꯍꯪꯒꯤ ꯂꯥꯏꯒꯨꯝꯅ ꯏꯈꯨꯠꯇ ꯂꯪꯀꯤꯗꯨꯅ ꯇꯥꯏꯕꯪ ꯃꯄꯨ ꯃꯥꯅ ꯆꯠꯂꯨ ꯍꯥꯏꯕ ꯂꯝꯕꯤꯗ ꯆꯠꯄ ꯂꯦꯞꯄꯨ ꯍꯥꯏꯔꯕꯁꯨ ꯃꯂꯦꯞꯄ ꯃꯄꯨ ꯃꯥꯒꯤ ꯀꯨꯝꯍꯩꯒꯤ ꯂꯥꯏ ꯐꯗꯤꯕꯤꯅꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯄꯪꯕ ꯅꯣꯡꯃ ꯍꯧꯈꯤꯗꯨꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯂꯥꯛꯂꯕꯗ ꯈꯣꯡꯅꯦꯝ ꯃꯥꯒꯤ ꯅꯨꯡꯁꯤꯕꯤ ꯃꯦꯝꯆꯥ ꯎꯅꯒꯗꯧꯔꯤꯅꯤ ꯃꯇꯥꯒꯨꯝ ꯅꯣꯡꯐꯨꯡ ꯉꯥꯟꯕꯗꯒꯤ ꯍꯣꯠꯅꯕ ꯂꯦꯞꯇ꯭ꯔꯤ ꯏꯃꯥ ꯉꯁꯤꯗꯤ ꯂꯩꯕꯥꯛꯁꯦ ꯌꯥꯝ ꯇꯧꯕ ꯉꯝꯂꯔꯣꯏ ꯍꯌꯦꯡ ꯉꯟꯇꯥ ꯍꯧꯒꯠꯂꯒ ꯇꯧꯔꯨꯕꯁꯨ ꯇꯧꯕꯤꯒꯦ ꯉꯁꯤꯗꯤ ꯑꯩ ꯊꯕꯛ ꯂꯩꯌꯦꯕ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯌꯥꯝꯕ ꯅꯠꯇꯦꯅꯦ ꯇꯧꯊꯣꯛꯀꯗꯧꯔꯤꯕꯗꯣ ꯏꯃꯥꯅꯅꯦ ꯐꯗꯤꯒꯣꯝ ꯇꯤꯜꯍꯧ ꯃꯔꯨ ꯀꯥꯕꯤ ꯈꯖꯤꯛ ꯊꯥꯖꯤꯟꯒꯦ ꯈꯟꯗꯨꯅ ꯍꯥꯏꯕꯅꯤ ꯅꯠꯇꯦ ꯅꯪꯕꯨ ꯀꯗꯥꯏꯗ ꯆꯠꯀꯗꯧꯔꯤꯕꯅꯣ ꯈꯣꯡꯅꯦꯝ ꯂꯩꯕꯥꯛ ꯑꯗꯨ ꯇꯧꯅ ꯀꯨꯝꯂꯤ ꯍꯣꯏ ꯃꯥ ꯅꯆꯥꯁꯦ ꯈꯔ ꯅꯦꯝꯖꯔꯁꯨ ꯄꯥꯈꯪꯅꯤ ꯀꯥꯎꯕꯤꯔꯕ꯭ꯔꯣ ꯅꯃꯧꯗꯨ ꯎꯅꯔꯨꯒꯦ ꯍꯣ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯔꯨꯒꯦ ꯃꯊꯪ ꯆꯍꯤꯗꯒꯤ ꯏꯃꯥꯕꯨꯁꯨ ꯋꯥꯍꯜꯂꯔꯣꯏ ꯅꯃꯧꯗꯣ ꯄꯨꯁꯤꯜꯂꯛꯑꯗꯧꯅꯤ ꯊꯤꯗ ꯏꯀꯥꯏ ꯈꯪꯗꯕꯁꯤꯗꯤ ꯑꯗꯨꯕꯨ ꯏꯃꯧꯗꯨꯕꯨ ꯀꯅꯥꯅꯣꯅꯦ ꯀꯔꯥꯏꯗꯒꯤꯅꯣ ꯈꯨꯜ ꯑꯁꯤꯗꯒꯤꯔꯣ ꯍꯣꯏ ꯃꯥꯅꯦ ꯏꯅꯦ ꯇꯝꯄꯥꯛꯂꯩꯃꯒꯤ ꯃꯆꯥꯅꯨꯄꯤ ꯃꯦꯝꯆꯥꯗꯣ ꯑꯗꯨꯅꯦ ꯃꯥ ꯀꯕꯣꯛꯂꯩ ꯍꯥꯏꯐꯦꯠꯀꯁꯨ ꯅꯣꯛꯆꯗꯨꯅ ꯈꯨꯝꯂꯛꯏ ꯏꯁ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯏꯆꯥꯗꯤ ꯏꯃꯧ ꯈꯟꯕ ꯊꯣꯛꯅ ꯍꯩꯈ꯭ꯔꯦꯗ ꯏꯃꯥꯅ ꯍꯦꯛ ꯄꯥꯝꯖꯕ ꯍꯥꯏꯕꯗꯨ ꯊꯣꯛꯏꯗ ꯈꯣꯡꯅꯦꯝ ꯍꯥꯏꯐꯦꯠ ꯐꯝꯊꯗꯨꯅ ꯃꯃꯥꯗ ꯑꯁꯨꯝꯅ ꯍꯪꯖꯔꯛꯂꯝꯃꯤ ꯏꯁ ꯏꯃꯥꯗꯤ ꯃꯦꯝꯆꯥꯕꯨ ꯀꯔꯝꯅ ꯈꯪꯉꯨꯔꯤꯕ ꯑꯩꯈꯣꯏꯗ ꯅꯣꯡꯇ ꯂꯥꯛꯄꯁꯨ ꯅꯠꯇꯦ ꯍꯥꯏ ꯈꯪꯗ꯭ꯔꯗꯤ ꯀꯩꯅꯣ ꯑꯉꯥꯎꯕꯧ ꯏꯃꯥꯒꯤꯗꯤ ꯏꯆꯥ ꯄꯤꯕ ꯅꯪꯇꯅꯤ ꯅꯆꯜ ꯍꯥꯏꯔ ꯉꯟꯇꯥ ꯃꯌꯨꯝ ꯄꯥꯟꯊꯣꯛꯈ꯭ꯔꯦ ꯑꯗꯨꯅ ꯏꯃꯥꯁꯨ ꯏꯆꯥꯒꯤ ꯏꯃꯧ ꯑꯁꯨꯝ ꯌꯦꯡꯂꯝꯂꯤꯕꯅꯤꯅꯦ ꯃꯦꯝꯆꯥꯒꯤꯗꯤ ꯃꯃꯥ ꯅꯅꯦ ꯇꯝꯄꯥꯛ ꯂꯩꯗꯣ ꯏꯃꯥꯒꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯏꯔꯦꯝꯈꯥꯀꯤ ꯏꯅꯥꯎꯅꯨꯄꯤꯒꯤ ꯃꯇꯥꯅꯤꯅꯦ ꯑꯣ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯏꯃꯥꯅꯁꯨ ꯄꯥꯝꯂꯕꯅꯤꯅ ꯑꯗꯨꯗꯤ ꯃꯊꯪ ꯆꯍꯤꯗ ꯂꯨꯍꯣꯡꯊꯣꯛꯑꯁꯤꯃ ꯀꯕꯣꯛꯂꯩ ꯅꯣꯛꯂꯗꯨꯅ ꯈꯨꯝꯃꯤ ꯏꯆꯥꯗꯤ ꯅꯍꯥꯟ ꯃꯈꯩ
ꯋꯥꯈꯜ ꯌꯥꯎꯗꯕ꯭ꯔꯥ ꯈꯟꯕꯅꯤ ꯏꯃꯥꯅ ꯑꯗꯨꯕꯨ ꯏꯃꯥꯒꯤ ꯈꯟꯗꯤ ꯈꯜꯂꯤꯕꯣꯏꯔꯦ ꯌꯥꯔꯦ ꯅꯪꯒꯤ ꯅꯊꯧ ꯇꯧꯖꯔꯨꯔꯣ ꯑꯗꯨꯕꯨꯅꯦ ꯄꯪꯊꯦꯡꯗꯤ ꯊꯦꯡꯅ ꯍꯟꯖꯤꯜꯂꯛꯀꯅꯨꯀꯣ ꯅꯣꯏ ꯄꯥꯕꯗꯣ ꯉꯁꯤ ꯍꯌꯦꯡ ꯂꯪꯐꯩꯗꯒꯤ ꯍꯜꯂꯛꯂꯅꯦꯅ ꯍꯥꯏꯔꯕꯅꯤꯀꯣ ꯍꯣꯏ ꯏꯃꯥ ꯑꯩ ꯀꯨꯏꯔꯣꯏꯕ ꯑꯋꯥꯠꯄ ꯂꯩꯕꯥꯛꯇꯣ ꯑꯩ ꯍꯌꯦꯡ ꯇꯧꯕꯤꯔꯒꯦ ꯀꯕꯣꯛ ꯂꯩꯁꯨ ꯅꯥꯄꯤ ꯈꯔ ꯐꯣꯏꯔꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯍꯥꯏꯔꯛꯏ ꯍꯩꯍꯥ ꯑꯗꯨꯗꯤ ꯏꯃꯥ ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯨꯈꯤꯒꯦꯀꯣ ꯑꯁꯨꯝꯅ ꯃꯃꯥꯒ ꯋꯥꯔꯤ ꯁꯥꯔꯝꯂꯒ ꯈꯣꯡꯅꯦꯝ ꯏꯔꯨ ꯃꯥꯏꯊꯖꯕ ꯆꯠꯈꯤꯔꯝꯃꯤ ꯍꯥꯏꯅꯈꯤꯕ ꯃꯇꯨꯡ ꯏꯟꯅ ꯄꯥꯈꯪ ꯂꯩꯁꯥ ꯑꯣꯏꯕ ꯃꯈꯣꯏ ꯃꯈꯩ ꯃꯍꯩ ꯇꯕꯥꯕꯤꯒꯤ ꯄꯣꯠꯐꯝꯗ ꯊꯣꯛꯅꯕ ꯇꯧꯔꯝꯃꯤ ꯃꯦꯝꯆꯥ ꯑꯃꯗꯤ ꯇꯔꯨꯕꯤꯁꯨ ꯃꯇꯥ ꯂꯩꯁꯅꯥꯕ ꯍꯧꯕ ꯂꯥꯛꯂꯝꯃꯤ ꯃꯇꯥꯔꯣꯏ ꯃꯥꯒꯤ ꯃꯌꯨꯝ ꯌꯧꯔꯕꯗ ꯇꯔꯨꯕꯤꯅ ꯑꯁꯨꯝꯅ ꯀꯧꯔꯛꯂꯝꯃꯤ ꯍꯣ ꯏꯇꯥ ꯂꯩꯁꯅꯥ ꯇꯥꯕ꯭ꯔꯣ ꯅꯇꯥ ꯑꯩꯈꯣꯏ ꯂꯥꯛꯏꯌꯦ ꯂꯩꯁꯅꯥꯒꯤ ꯃꯃꯥ ꯃꯇꯧ ꯂꯩꯕꯤ ꯊꯣꯛꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯩꯃ ꯏꯆꯥꯁꯥ ꯅꯈꯣꯏ ꯂꯥꯛꯂꯤꯕ꯭ꯔꯣ ꯆꯪꯉꯧ ꯅꯇꯥ ꯂꯩꯁꯅꯥꯗꯣ ꯃꯥꯒꯤ ꯀꯥꯗ ꯂꯩꯍꯧꯏ ꯂꯥꯛꯑꯣ ꯏꯃꯥꯒ ꯆꯪꯃꯤꯟꯅꯔꯁꯤ ꯍꯣꯏ ꯏꯃꯥ ꯑꯩꯈꯣꯏ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯏꯅꯦ ꯇꯕꯥꯕꯤꯒꯤ ꯄꯣꯠꯐꯝꯗ ꯁꯤꯡꯖꯨ ꯆꯥꯅꯁꯦ ꯍꯥꯏꯗꯨꯅ ꯏꯇꯥꯕꯨ ꯍꯧꯕ ꯂꯥꯛꯏꯅꯦ ꯏꯃꯥ ꯃꯇꯧ ꯂꯩꯕꯤꯁꯨ ꯅꯣꯛꯂꯗꯨꯅ ꯈꯨꯝꯅꯩ ꯍꯣꯏ ꯆꯥꯒꯗꯧꯅꯤ ꯂꯩꯁꯥꯔꯤꯉꯩ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯄꯨꯟꯁꯤ ꯍꯥꯏꯁꯤꯗꯤꯅꯦ ꯅꯨꯡꯉꯥꯏꯒꯗꯧꯅꯤ ꯏꯆꯥꯁꯤꯗꯤ ꯏꯃꯥ ꯍꯣꯏꯅ ꯍꯧꯖꯤꯛꯄꯨ ꯅꯨꯡꯉꯥꯏꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯆꯠꯂꯨꯕ ꯌꯥꯕ꯭ꯔꯗꯣ ꯃꯥꯒꯤ ꯃꯇꯝ ꯍꯥꯏꯁꯦ ꯌꯥꯄꯣꯟꯇꯦ ꯏꯃꯥ ꯍꯣꯏꯁꯨ ꯃꯊꯣꯏ ꯀꯥꯔꯛꯄ ꯃꯇꯝꯗ ꯌꯥꯝ ꯅꯨꯡꯉꯥꯏꯔꯛꯏꯗ ꯇꯔꯨꯕꯤ ꯍꯥꯏꯔꯤꯕꯗꯨ ꯇꯥꯕꯗ ꯑꯁꯨꯝꯅ ꯈꯨꯝꯂꯩ ꯏꯃꯥ ꯍꯣꯏꯅ ꯅꯍꯥ ꯑꯣꯏꯔꯤ ꯃꯇꯝꯗꯗꯤ ꯀꯔꯝ ꯇꯧꯔꯛꯀꯦ ꯏꯃꯥꯒꯤ ꯋꯥꯔꯤ ꯈꯖꯤꯛ ꯂꯤꯕꯤꯌꯨꯗꯣ ꯅꯆꯥ ꯑꯩꯈꯣꯏꯗꯤ ꯇꯥꯖꯅꯤꯡꯉꯤ ꯏꯃꯥ ꯃꯇꯧ ꯂꯩꯕꯤ ꯍꯔꯥꯎ ꯑꯗꯨꯃꯛ ꯈꯨꯝꯂꯩ ꯏꯁ ꯏꯕꯦꯝꯃ ꯅꯃꯥ ꯍꯣꯏꯅ ꯂꯩꯁꯥꯔꯛꯄꯗꯤꯅꯦ ꯑꯣꯟꯊꯣꯛꯅ ꯉꯥꯎꯊꯤꯔꯛꯈ꯭ꯔꯕ ꯏꯃꯥꯗꯤ ꯏꯄꯥꯝ ꯂꯝꯗꯝ ꯂꯧꯕꯨꯡꯈꯣꯛ ꯏꯅꯤꯡꯊꯧꯒꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯃꯅꯥꯎꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕ ꯃꯖꯥꯏꯕꯨꯡꯉꯣ ꯑꯩꯒꯤꯅ ꯄꯟꯊꯧ ꯂꯣꯌꯥ ꯂꯥꯛꯄꯒꯤꯗꯤ ꯃꯃꯣꯝ ꯑꯣꯏꯔꯨꯕꯅꯅꯦ ꯏꯃꯥꯅ ꯅꯨꯡꯁꯤꯖꯕ ꯂꯥꯏꯔ ꯄꯥꯈꯪꯗꯣ ꯊꯨꯡꯅꯈꯤꯗꯦ ꯅꯄꯥꯕꯨꯡ ꯃꯟꯇ꯭ꯔꯤ ꯈꯣꯝꯕꯗ ꯊꯥꯖꯕꯤꯔꯛꯇꯨꯅ ꯏꯆꯥ ꯏꯁꯨ ꯀꯌꯥꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯤꯅꯤ ꯃꯦꯝꯆꯥ ꯈꯖꯤꯛ ꯅꯣꯛꯂꯗꯨꯅ ꯍꯪꯖꯔꯛꯂꯝꯃꯤ ꯑꯗꯨꯗꯤ ꯏꯃꯥ ꯏꯇꯥ ꯂꯩꯁꯅꯥꯕꯨꯁꯨ ꯍꯥꯏꯅ ꯁꯤꯡꯅꯗꯨꯅ ꯊꯥꯖꯒꯦ ꯍꯥꯏꯔꯔꯅꯤ ꯃꯕꯨꯡꯁꯤꯡꯁꯨ ꯃꯌꯨꯝ ꯃꯀꯩ ꯂꯦꯞꯇꯨꯅ ꯃꯥꯒꯤ ꯂꯣꯏꯅ ꯑꯁꯦꯡꯕꯃꯛ ꯈꯪꯂꯦ ꯑꯗꯨꯅ ꯑꯊꯨꯕꯗ ꯅꯇꯥ ꯂꯩꯁꯅꯥꯁꯨ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯏꯅꯤꯡꯊꯧ ꯀꯩꯔꯣꯡꯕꯒꯤ ꯃꯆꯥꯅꯨꯄꯥ ꯏꯇꯣꯟ ꯇꯣꯟꯕ ꯔꯥꯖꯀꯨꯃꯥꯔ ꯋꯥꯡꯂꯦꯟꯒꯤ ꯑꯣꯏꯅꯕ ꯍꯥꯏꯗꯨꯅ ꯍꯥꯏꯅ ꯁꯤꯡꯅꯕ ꯂꯥꯛꯂꯒꯅꯤ ꯍꯥꯏꯔꯛꯏ ꯍꯥꯏꯅ ꯍꯥꯏꯔꯤꯌꯦ ꯅꯄꯥꯕꯨꯡꯅ ꯑꯗꯨꯕꯨꯅꯦ ꯇꯔꯨꯕꯤ ꯃꯥꯁꯨ ꯃꯇꯧ ꯂꯩꯕꯤꯅ ꯇꯨꯃꯤꯟ ꯂꯩꯈꯤꯕꯗꯨꯗ ꯍꯪꯖꯔꯛꯏ ꯑꯗꯨꯗ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯑꯗꯨꯗ ꯏꯃꯥꯅ ꯋꯥꯔꯤꯕꯁꯦ ꯃꯥꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯂꯩꯔꯝꯂꯕꯗꯤ ꯏꯃꯥꯅ ꯋꯥꯈꯤꯕꯗꯨꯒ ꯏꯆꯥ ꯃꯥꯕꯨꯗꯤ ꯋꯥꯍꯟꯅꯤꯡꯗꯦꯗꯣ ꯃꯃꯥ ꯑꯩꯅ ꯍꯪꯂꯕꯁꯨ ꯄꯨꯛꯆꯦꯜ ꯆꯦꯠꯄ ꯏꯆꯥꯅꯤ ꯄꯂꯦꯝ ꯄꯟꯊꯧ ꯑꯣꯏꯕ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯍꯥꯏꯗꯅ ꯃꯗꯨꯝ ꯂꯣꯠꯇꯨꯅ ꯑꯋꯥꯕ ꯈꯥꯡꯂꯕ꯭ꯔꯥ ꯈꯜꯂꯤꯕꯅꯤꯅꯦ ꯑꯣꯍꯣ ꯏꯃꯥ ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯋꯥꯔꯨꯒꯅꯨ ꯏꯇꯥꯁꯦ ꯑꯩꯈꯣꯏꯒ ꯉꯁꯤ ꯉꯔꯥꯡ ꯄꯨꯜꯂꯛꯄ ꯅꯠꯇꯦꯗꯣ ꯉꯁꯤ ꯐꯥꯎꯕꯗ ꯏꯇꯥ ꯂꯩꯁꯅꯥꯗꯤ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯂꯝꯕꯤꯗ ꯈꯣꯡ ꯊꯥꯡꯕ ꯃꯇꯥ ꯑꯃ ꯑꯩꯈꯣꯏꯅ ꯎꯈꯤꯗ꯭ꯔꯤꯌꯦ ꯏꯃꯥ ꯏꯇꯥ ꯂꯩꯁꯅꯥꯒꯤ ꯊꯃꯣꯏ ꯀꯔꯤꯁꯨ ꯃꯩꯁꯥ ꯂꯪꯂꯝꯃꯣꯏꯗ ꯃꯇꯧ ꯂꯩꯕꯤ ꯇꯔꯨꯕꯤꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯔꯕꯗ ꯑꯁꯨꯝꯅ ꯍꯥꯏꯖꯔꯛꯂꯝꯃꯤ ꯇꯔꯨꯕꯤ ꯃꯗꯨꯅ ꯑꯁꯦꯡꯕ ꯑꯃ ꯑꯣꯏꯔꯕꯗꯤ ꯏꯃꯥ ꯅꯨꯡꯉꯥꯏꯔꯦ ꯌꯦꯡꯉꯣꯏ ꯀꯔꯤꯒꯨꯝꯕ ꯅꯇꯥꯒꯤ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕ ꯊꯣꯛꯂꯕꯗꯤ ꯅꯈꯣꯏ ꯅꯇꯥꯔꯣꯏ ꯃꯌꯥꯝ ꯏꯃꯥꯒꯤꯁꯤ ꯂꯩꯒꯗꯧꯅꯤꯀꯣ ꯏꯁ ꯏꯃꯥ ꯅꯨꯡꯉꯥꯏꯔꯦ ꯃꯇꯧ ꯂꯩꯕꯤꯒꯤ ꯋꯥꯍꯩ ꯇꯥꯔꯒ ꯇꯔꯨꯕꯤ ꯃꯦꯝꯆꯥꯁꯨ ꯅꯣꯛꯂꯝꯃꯤ ꯂꯩꯁꯅꯥꯁꯨ ꯃꯥꯒꯤ ꯀꯥꯗꯒꯤ ꯃꯇꯥꯁꯤꯡꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯗꯨꯅ ꯊꯣꯔꯛꯂꯝꯃꯤ ꯍꯩꯃ ꯏꯇꯥ ꯇꯔꯨꯕꯤ ꯏꯇꯥ ꯃꯦꯝꯆꯥ ꯅꯈꯣꯏꯗꯤ ꯂꯥꯛꯂꯒ ꯑꯩꯕꯨꯁꯨ ꯀꯧꯔꯛꯇꯕ ꯏꯃꯥꯁꯤꯁꯨ ꯍꯥꯏꯔꯛꯀꯦ ꯍꯥꯏꯗꯤ ꯍꯩ ꯅꯇꯥꯁꯤꯡ ꯂꯥꯛꯄ ꯀꯨꯏꯗ꯭ꯔꯤꯅꯦ ꯏꯃꯥꯒ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯝꯕꯅꯤ ꯁꯤꯡꯖꯨ ꯆꯥꯕ ꯆꯠꯀꯅꯤ ꯍꯥꯏꯕꯗꯣ ꯆꯠꯂꯨꯔꯣ ꯑꯗꯨꯕꯨꯅꯦ ꯅꯄꯥꯕꯨꯡꯅ ꯀꯣꯅꯨꯡꯗꯒꯤ ꯉꯟꯅ ꯍꯜꯂꯛꯀꯅꯤ ꯍꯥꯏꯔꯝꯕꯅꯤ ꯅꯄꯥꯕꯨꯡ ꯍꯜꯂꯛꯇ꯭ꯔꯤꯉꯩꯗ ꯍꯦꯛ ꯍꯜꯂꯧꯀꯣ ꯍꯣꯏ ꯏꯃꯥ ꯀꯨꯏꯔꯣꯏꯗ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯍꯣꯏ ꯆꯠꯂꯨꯔꯣ ꯇꯔꯨꯕꯤ ꯃꯦꯝꯆꯥꯁꯨ ꯃꯇꯧ ꯂꯩꯕꯤꯗ ꯆꯠꯂꯒꯦ ꯍꯥꯏꯔꯝꯂꯒ ꯃꯇꯥꯔꯣꯏ ꯃꯈꯣꯏ ꯑꯍꯨꯝ ꯇꯕꯥꯕꯤꯒꯤ ꯄꯣꯠꯐꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯤ ꯃꯈꯥ ꯇꯥꯕ ꯇꯥꯡꯀꯛꯀꯤꯗꯃꯛ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯤ